이슬도 그만이야. 이슬도 우동 꾸이래. 아이 이슬 토이비도 마풍의부 우닝거나 낭탁나는 꾸이래다. 이슬기 sakam ukidaba. 토이비 낭 따서 후하라고는 따서 낭기는 낙다 쇼이드라 라까니. 더 이돌기는 뭐 사는 거 있더라고. 그래서 또 있다. 거리기는 거 시시부 양은 또 터는 우리 시부. 그랑 애기 망다. 아이기 셀도 얌 누가있다는 우람이다. 란치는 간칠락부시다. 이철기 문학도 zat부수 ngamdre. 아두기도 깸다 칼루니다. 이코이 매양 생기 문학다 꼭 자투 얼로에부두부 깸 칼루누세. 하이행라 한킬라 핵다 자루지세. 호이다. 아이 이철도 마기 문학다 아무튼 잣비드르가디. 아이 얌 누가이로이도. 야야 자루시. 아또 아솜다 짝틸라오래. 자투를 실라오이도. 호이 야야. 러러 자우셔이도. 이마, hꯧ지 뽀글 싹 통드리버. 에이, 토이비는 통하우리바니. 오, 이마, 토이비세. 짝퉁 오바잖아. 마, 혼자기부 해나이미. 얌 하우이미. 하우니, 하우이가 하우띠가. 에이, 난 가이사 리노. 하, 아이는 난 자투카노 하이드로. 이마, 아시복당 쌀로버리미. 자투카노 하이라가디 자투카노. hꯧ지키 이랑시다. 이마는 낭부 마판 토카노 하이드로. 아스, 아코이 마지막 기간 그럼니. 바카타 야리보. 헤이, 짤로. 토이비도. 까리 왓파 레리게 잉비루 쩌살로. 야야 이마. 아이네, 마의 왓파 잉오기게. 잉오기게 이마. 마시디. ꯇꯥꯎ ꯑꯩ ꯏꯆꯜꯗꯣ ꯑꯃꯨꯛꯇꯪ ꯐꯠ ꯂꯥꯎꯅ ꯎꯅꯔꯝꯃꯒ ꯊꯣꯛꯂꯛꯑꯒꯦꯀꯣ. ꯍꯣꯏ ꯌꯥꯏ. ꯁꯤ ꯄꯥꯏꯕꯤꯔꯝꯃꯨ. 토이비. 다져 ꯅꯪꯅ ꯍꯟꯒꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯇꯥꯆꯧ? ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯆꯟꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯗꯥꯏꯗ ꯂꯩꯔꯨꯏꯅꯣ ꯍꯥꯏꯕ? ꯍꯥꯏ ꯇꯁꯧ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯗꯤ ꯉꯁꯤꯁꯨ ꯇꯁꯧꯅ ꯅꯪꯕꯨ ꯎꯅꯤꯡꯃꯟꯕꯒꯤ ꯂꯥꯛꯏꯁꯤꯗꯤ. ꯇꯥꯆꯧ ꯅꯪꯕꯨ 이철부 ꯌꯥꯝꯅ 와ꯔꯕ꯭ꯔꯣ? ꯇꯥꯆꯧ ꯑꯩ ꯋꯥꯗꯤꯌꯦ. ꯍꯥꯏ ꯀꯞꯀꯅꯨ. ꯇꯁꯧ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ. 이네 ꯈꯣꯏ ꯊꯣꯏꯕ ꯈꯣꯏꯗꯤ ꯑꯃꯠꯇ ꯎꯗꯦ. ꯀꯔꯥꯏꯗ ꯆꯠꯈꯤ? ꯇꯥꯆꯧ 이네가 ꯇꯥ ꯊꯣꯏꯕꯒꯗꯣ ꯗꯨꯀꯥꯟꯗ ꯄꯣꯠ ꯈꯔ ꯂꯩꯔꯨꯅꯤꯅ ꯊꯣꯛꯈꯤꯇ ꯉꯥꯏꯔꯤꯌꯦ. ꯌꯦꯡꯉꯨ ꯊꯣꯏꯕꯤ, 이네 ꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯦ ꯅꯪ ꯀꯔꯤꯝꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ. 이네 ꯈꯣꯏ ꯊꯣꯏꯕ ꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦꯀꯣ. 이네 ꯈꯣꯏꯗꯣ ꯅꯪꯅꯅꯦ ꯇꯁꯧ ꯂꯥꯛꯑꯝꯃꯦꯅ ꯍꯣꯔꯦꯟ ꯈꯔ ꯇꯝꯃꯨꯀꯣ. ꯊꯣꯏꯕꯤ, ꯇꯁꯧꯅꯦ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ. ꯃꯄꯥꯟꯗꯅꯦ ꯅꯕꯨꯡꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯑꯩ 이철부네 우닝ꯕꯗꯨꯅ ꯂꯥꯛꯏꯅꯤꯅꯦ. 에이, 그리기 까피노. 랑기다막 따서우 레이디 하리시디. 제 이철시디. 예งู따서우나네.
이칠리 나오기 말라고 용두다네. 낭부 부두라 따셔오는 누아이네 담기니에. 다죠. 아이, 낭나 카피도 가리기노. 낭기다 막 따셔올라이리 아리시디. 까이도보게 따셔올라이리 이션도 쇼타도이노. 토이비, पैसा 그래세. 체, 신이네. 난 짜닝 짜오고. 다죠. 낭디 그다이데기 시에누시디. 헤이, 따셔 코이나 통잡으세. 까나군바 카라나 눅시비바다기. 아이코이기 아왓바다. 시진나나바 카레카레 비비락바도. 마토 따셔오나 뚱실라가네. 이션도 비게네 라이네. 다죠. 체, 까빠노. 난 누아이네 레유고. 따셔오나 낙타 또이네 라카니. 파레, 따셔오 미는 아이네. 따셔오 목 토록이게고. 다죠. 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 ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯥꯟ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯜꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯂꯝꯗꯣ ꯂꯧꯕ ꯑꯃꯨꯛ ꯆꯠꯂꯤ ꯑꯣꯏꯔꯝꯒꯅꯤ ꯗꯗꯥ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯂꯧꯗ꯭ꯔꯤ ꯂꯥꯟ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯂꯥꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯧꯅꯕꯅꯤ ꯃꯩ ꯆꯥꯛꯄꯗ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯃꯈꯨꯠꯇꯣ ꯃꯌꯥꯝ ꯁꯣꯛꯏ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯗꯨꯝ ꯀꯞꯄ ꯂꯩꯉꯣ ꯑꯩꯒꯤꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯇꯕ꯭ꯔꯥ ꯆꯥꯛꯈ꯭ꯔꯦꯕꯣ ꯑꯗꯨꯒꯤ ꯁꯤꯗ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯨ ꯃꯩ ꯂꯣꯏ ꯆꯥꯛꯈ꯭ꯔꯦꯕꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯇꯝꯗꯨꯕ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯆꯥꯛꯀ ꯄꯨꯛꯀ ꯊꯟꯗꯦꯉꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯨꯗꯤ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯣ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦꯕꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯒꯅꯦ ꯌꯨꯝꯗꯣ ꯑꯃꯨꯛ ꯂꯧꯕ ꯆꯪꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯃꯤꯅ ꯑꯣꯏꯕ ꯌꯥꯍꯜꯂꯨꯁꯦ ꯌꯥꯏ ꯑꯃꯨꯛ ꯂꯧꯁꯤ ꯑꯦ ꯑꯆꯥꯄꯣꯠ ꯌꯦꯟꯕ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯨꯁꯤ ꯅꯅꯥꯎ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯎꯁꯤ ꯂꯥꯛꯑꯣ
오, 마파마시. 아이 머룹싱 하나 여우라메드나. 그동안도 잣크로자는 머룹싱도. Mukha'y gisalay try nga si Tita Ian. Lore, kasi di lore. Pagi po kila na. Ako yan ah. Ipagi po kilin na yay pare. Yay, pre! Hey, Ima.
ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯅꯪꯅ ꯅꯪꯒꯤ ꯅꯔꯝꯗꯝꯗ ꯄꯥꯏꯅꯤꯡꯕ ꯃꯐꯝꯗ ꯄꯥꯏꯕꯗ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅ ꯆꯤꯡꯕ ꯉꯝꯒꯅꯤ ꯄꯥꯏꯅꯤꯡꯕ ꯃꯐꯝꯗ ꯅꯆꯥ ꯑꯩꯈꯣꯏꯗ ꯏꯃꯥꯕꯨ ꯄꯥꯏꯍꯟꯒꯅꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ 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 ꯅꯪ ꯀꯩꯅꯣ ꯀꯩꯅꯣ ꯑꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯀꯨꯝꯗꯗꯣꯏꯅꯣ 이따 ꯏꯇꯥꯎ ꯅꯪ ꯑꯩꯅ ꯃꯐꯝꯁꯦ ꯀꯨꯝꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯤꯌꯦ ꯏꯇꯥꯎꯒꯤ ꯍꯛꯆꯥꯡ ꯐꯪꯅꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯉꯨꯁꯦ ꯇꯣꯛꯑꯁꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯤꯌꯦ ꯏꯇꯥꯎ ꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯂꯝ ꯆꯤꯡꯒꯗꯧꯅꯤ ꯍꯧꯒꯠꯂꯣ